Kangleipak ki Khonjel hairiba YouTube channel asibu yengbiramliba amasung tabiramliba khwai punamapu ahaba maktada Kangleipak ki Khonjel gi maikaidagi taramna okchabaga loinana ikok nona khurumjel hauji mapangthokliba taraga nipalak suba Lok Sabha gi mikhal asida magi dona kaya yamna masing phangnagadagi haibadu hauji suksoi khangbi ninglamgani haina khanjabadagi ngasi Kangleipak ki Khonjel North East khaktangi oiba opinion poll ama puduna laksari mayam yeng taminasi North East ki oina leirib apunba sit kungamanga ni kunmanga sigi manungda ahar moina lokotchage Arunachal Pradesh state asigi manung leirib apunba MP sit masing ani ni hariba sit masing animak BJP na phangani aduga Congress aina amata phangma ngamdana chatkani haina opinion poll asina thajaba piri aduga mathangda lakliba sina North East ki oina khwadagi chawba state oiriba Assam da apunba sit masing taraga mari legani sit tara mari mak asigi manungda akan mamong dalan thengna duna BJP na taret amasung Congress na taret phangani habagi thajaba lei adubu masida yamna chenarba su ka hena chenaro habagi opinion poll asina thajaba piri mathangna lagliba state asina aikoina khwadagi nungsijaraba aikoi ima leipak Manipur gi apunba sit masing ani ni tampaki saru ayamada irang leiduna vote ningthina thadanaba phangkidrabasu opinion poll gi matung ina lagliba result asidadi BJP masadi lairadana chukchinnaba magi party phaw amata kaba ngamdana zero phangna chali Congress aina animak phangduna traiban suba Lok Sabha mikhal asida Manipur gi parja mayamna Congress aida support tabu uri mathangda mu puduna laksariba state asina Meghalaya state ni Meghalaya state aibasi picture basu atukke matik mi masing yamna taba maramna sit ani leiba ngami haiba Meghalaya gi sit animak asi punna BJP na phangduna ani phangli adu loina Congress aina zero phangduna chali mafam sida Congress agi phajaba performance ubu phangde mathang gisina aikoi yum thangnariba Mizoram da punba sit masing ama lei haiba ama khakta ngarba Mizoram gi sit ama asi BJP na zero phangi aduga Congress aina ama phangduna litogduna chatkani haiba opinion poll asina thajaba pir BJP gi central government na Mizoram da thajaba yamna thamlabasu BJP da sit ama pawa tinsin mangamloi hairi haujuk mathang no pujak lebasina Nagaland state ni state asida sit totally masing ama lei haiba tanglaba sit amakak leiba Nagaland gi sit asi Congress aina phangna chali BJP na zero phangduna mayamna phajadaba performance tawri Nagaland gi mathangda lakliba state asina Sikkim ni Sikkim haiba state asida totally masing amakak leiba sit ni asigumna tanglaba amakak leiba sit asi BJP na phangduna Congress aina zero phangduna chali North East ki iroi loiba opinion poll asigi state ama oina pudun lakchariba state asi Tripura asigumlaba Tripura haiba lamasida leiribe total seat masing asi ani ni asigumlaba seat masing animak BJP na phangi aduga loinana Congress aina amatta phangmangamdana zero phangna chatkani haibagi thajaba opinion poll asina piri opinion poll asigi result gi phangmagi matung ina North East ki leiribe seat kunmanga gi manungda BJP na taraga mari phangi aduga loinana Congress aina 13 phangdu chatkani haibagi thajaba piri mayam singsi yenglorba matungda overall oina North East ta BJP na yamna phajaba performance pikhrabasu Manipur haiba lam asida double engine leina BJP ki candidate amata kaba ngamngani haibagi thajaba leite haina opinion poll asina